ngasi numida waram phongkhiba tongan tongan ba manipuri siphongsing amasum thokhiba thawdo wathoksing dagi maruibi I pausing myamna thamjagi hanbada paujal pausi digi lokusarga Bisnupur district ki Nambol sabal da lambi gi khudong thiba thawdokta Leisabi ama anga ama sire ngasi pung 8:45 tabada Nambol police station ki manungsanba Nambol sabal laikai de electric scooter da lakpa Leisabi amaga anga amaga Figo car MN01AZ 0584 na tunglom dagi thom da Leisabi maga anga amaga lekana bangam dana siri Leisabi amana soktuna lekanari police tagi phangba paw da thawdo dura leikidra bi Leisabi dagi maming ahibam PDR ani sei kun go homde apok e Priyo Kumar Nambol sabal laikai ni mak shi hospital pukhalaba matung leikidabani anga aduna ahibam thadoishna sahi amaga thataruk apok e ningthemba Nambol sabal laikai ni anga adu Asian Hospital ko kaithil pukholaba matung leikidabani atopa Leisabi amana makhungani maktek tuna sizu hospital laikanari thawdo adugi matana Nambol police na case ma lokhole laikidra ba haksang animak rims mokta postmortem tawroge imung manungda sinakre hari atopa paw madana PM office ta memorandum pisin kre state lengak te irang sigi report kawrakre hari Rashtrahit Sapor pari sangathan yauna tungan bi Hindu ki organization kya gi apun bakang bu mana Manipur thokli bi irang siga mari lainana Prime Minister Narendra Modi da memorandum pisin kraba matung Prime Minister office ta gi state lengak ta hauju odiba status gi phibam gi matang report pirakna bakhang alakra hari pausida haukiba November 13 da pisin ki ba memorandum maduda Rashtrahit Sapopari Sangathan gi founder president Sohan Giri na prime minister gi puning singsiladuna thakun phajilaklaba Manipur gi irang asid akan mamiyeng sanghaudrabati watho asi India pomori yorokle heningariti koki terrorist ni hingsa gi thabak kya sathabadana tan thoklibi irang asi hena sakthoknaba China Pakistan Bangladesh Myanmar yauna mapale bak sing asidagi miyoi khrana asak maidagi haibigi thawang sathari Koki terrorist ni anti-national oiba thabak kya leptana satharakli badugi manungsana drone attack missile attack ain kaina sanglakpa miyoi sing lehenba draki karbar tawwa misam pharaga terrorist sing thadu u haibagi demand tawbamadi maram sadana tuwanba lainga ki demand sing asinyaki oirakliba phibam sing asi yenglaga suspension of operation handokpa koki narco terrorist sing gi mathakta surgical strike sathagadabani haibu wapham sing prime minister pisin kiba memorandum adu yakhi memorandum adu pisin bada Rashtrahit Sabarpari Sangathan Galoinana Lup Asigi Sip Patrons member Weva KSH Bhakta Kumar Amadi MM Indrajit Allies Mairaba Mairang Susaru Yakiadi Atop Pawmadan Mairagi Kongjangda Imphal Sara Pumnin Creek Ngasi Paw Thiba Kangdan Lady Balashram Kamal Babu Gilanga Langzan Putho Arambai Tingol gi lusingba korongan ba khuman phabi yaru heba kholau kya laudun ngarang Imphal city ki tuan ba mafam singda maira paibi amadi miyamna khongjang sangsangkhre khoisau naraba imaibel sum Imphal sahar gi maroi lambi singda numidang athengba phawba khongjang sangsangkhi khongjang adugi manungsana sarugya ki ba maira paibi amadi miyamna thiba khangdana leiriba Laisram Kamal babu hingna khusinau laimakhong army ikai khangdaba GOC down Indian Army down 57 Mountain Division down Arambai Tingol gi lusing pural korongan ba khuman gi mathak NIA na case lokhor pe yaroi korongan ba pha bi yaroi habina singba khulaw kya lakhi miyam gi khongjang adu da aphaspa lakhka da bani habigi demand tawduna Greater Imphal gi sagol ban kaisamthong oripok khurai singjamai school wangkhai na singba kendra singi masing yamlaba maira pai bi madi miyam na khongjang makhatana sangsikhi Miyam amadi maira paibi singna sangsin ki ba khongjang manungda pamdaba thawdok sing thokide khongjang adu santi oina hlusinki makhasa tharak poina to pawmuna oripok apun mulupna sangsilakpa khuthang sara hianbagi khongjang numit taragani pani sukri oripok apun mulupna khuthang sara hianbagi khongjang sangsilakpa numit taragani pani sukri lenga na pakhum amata pirakpa leitri haina oripok miyamna pianaba phongtokre Zeri bamda kuki militants Angang yauna miyoi taruk tamthina khatkibagi mayokta uripok apun balup amadi uripok apun manupilupna miyat asida sienariba kuki militants singi mathakta pharagi action lokalo amadi kuki militants sing adubu terrorist ni haina lathokadabani haibigi demanda uripok kantin corner da kuthang sara hianbigi khungjang saksilakwa ngasiga tharaga numit taraga nipan surakko loina ngasi phawba lenga ki meke digi pakhum amata pirak palaitri haina uripok miyamna pianaba phongtokre
खोंजंग असिगा मरी लेना उरिपोक याम्बेम लेकाई की मेरा पाइबे मदी क्लब की मियोई सिंग ngarang numitang खुथांग सरा हियनबगी खोंजंग अदुदा सरुक याखिबा मेरा पाइबे मन फोंगतोरपदा जरीबमना नुपी अंगांग यावना मियोई तरुक मार्को की मिलिटेंट सिंगना तमथिना हातखिबा सिगी मयुक्ता ngasi फाव स्टेट अमदी इंडिया लेंगाना सेनरिबा कुकी मिलिटेंट सिंग अमता फाबा ngamdaba loinana makoibu terrorist na hana lakthokpa ngamdaba si bebakthibani Lenga asina thabak oina onthoroktabadagi uripok apanulupna Manipur High Court ta PIL ama thakiba leiri PIL asigi hearing lakliba December 3 sathagadori masidana tana kuki militants na pikliba angang phawa tamthin hatkiba sigi mayukta child rights protection complaint thangatkiba leiri amadi India lenga na COTU amasum ITLF fu terrorist na hana laktokpio Karigum uripok apun mulum na talibi demand sing asti istiana madi center na tabak to ontok tiba phawa makhata na khuthang sarahian bigi khongjang asi sanction ki gani hari auto papa mana MSF na sinduna class 10 amadi TF ki mahiroi singi free coaching class pangtokadori Education is ki makhada leriba mahiloi sang sing asita tamliba maruoina mahigi thakta class 10 amadi TF ki mahiroi singi oiba lemna loksing takpi tambibe gi thoram free coaching class ama pangthoklagan haina MSF Imphal West District Committee ki president amadi MSF Imphal East District Committee ki president anina khuyak piduna press thokpa sirolam hairi sirola sinhai afaba khunayama semgatpada mahiroi sing mahima sing ningthina tambiba mathau tari Hauzu iramdam asida thokliba thowaningdaba thawdo asina maramoiduna mahiroi lising kyada mahima singda asobu saitheng ama piri education sector sauna singnarakliba sida khara makhai kalhauna bigi wakhalonda MSF Imphal West Committee amadi MSF East District Committee na haidipa takpi tambi bigi thoram free coaching class sahi kyada gi leptana sangsinduna lakliba Aikoi Lerik Ningtina Tamsi Haiba Loop Asigi Academic Campaign Asigi Makada, Lakliba December Kungohom the Ningtukaba Numitegi Horaganadi, Education is Kimakada Lady Government Amadi Private Mahirisang Sing the Tamliba Arts Science Amadi, Commerce Ki Mahirising Sarugabiagani, Ahan Batangaki in Imphal West Amadi Imphal East Kuena Haudolagani. Class 10 dan English, Manipuri, Social Science, Mathematics, amadi Class 12 dan English, Manipuri, Physics, Chemistry, Biology, Geography, Political Science, Education, Accountancy, Business Studies, haidiba subjects sings the yumpam oidun Imphal West ki Johnston Higher Secondary School pangtolagani. Sirol sinai lemna loksing takpi tambi begi thoram free coaching class sida saruk yabi ningba lenga amadi lanai mahiloi sang singi mahiloi singna MSF mayai loi sang amadi Imphal East District Committee gi loisang singdagi registration form mamalu pacha moiduna December 3 irai numitagi fangani loidan akupa marol gi dama mobile number 70058243559 head office 69094133325 Imphal West District Committee amadi 69092139888 Imphal East District Committee singda pau phawbirangna busu khangalakli anasu pau sida makhatari makhasa tharak poina to papawmna singjamai apun mamaira pai bilumna korongan ba pha ba yaro hedano khongjang sangsangkhre singjamai da leiba tungan ba maira pai bilup kyana punsilaga sema singjamai apun ba nupi lupna sinduna singjamai parking da lup asigi thaumi singna lusing purel korongan ba khuman gi matuk palibi ek maram sadi kudakta handokata bini haiduna khulaw kya lauduna ngaranu midang protest tokhianisu pawmanam khatari hauzu manipur sa thariba lalasi haukiba English singani ga kungo humdoi gi me humdi gi hauraduna koki narco terrorist na tampaki lam singkhong singyara sa tharagli ba maruoina maitai de attack tawduna mihat mipun sa tharakpa tha taragani pansu chilgla ba phawban India lenga na nakoi na support tawdun sa tharib lalong asi singjamai apun manupilumna strongly condemn tawi Manipur khul ngak pa karam na thulaki habisi India lenga amati Manipur state lenga na khangadabani maram di lal asiga mari lena Manipur da thadok liba Central Force mayam sina thamoi sina mathau tawdaba maitai do onsilaga khuthaba lon amadi phone army sina kuki narco terrorist sina support tawo sina takdi lalasi India lenga na matam sana planning tawraga sathara ko lalong amani habisi Manipur miyam na mek sengna khangma mathau ta habu wapham sa phungdorakli Makhasa tharak poina masum lusilak poina panam pausi digi topa pau khra namo Minister Khashim basum no COTU gi khongjang handongna ba appeal tokre Committee on Tribal Unity COTU na kangpokpi da national highway thingbi khongjang sa thariba si Christmas manak naksilakliba si yenglaga Christian amagi spirit ta khongjang asi handokpi haina Transport Minister Khashim basum na appeal tokre
All Secretariat Leiba Maki Office Tangasi Pomising Unabada, Transport Minister Khashim Basumnai, Christmas Matamasidaga, Miyangi Maru in a Christian lining Satpasingi Satoksinda, Kodong Sanava Haidana, Transport Department, MSD Inter-District Bus Service Nasidagi, Amuhona Bokongtang Lokalapani, Mana Makataraduna, Isterasi the Tok Libasahi and Farakadorob Irang Sinamara Moraga, Lamda Masida Lady was sing a Masum Tamda Lady Pungudima Awa Kiam Mayunadunaki. Christmas kumay lakpagi iroinana sing the lady bamioishina tamda duga tamda lady bamioishina sing the selpata kudong sana bahaidana Transport Department na MSD service asinga si hautopani Transport Department akandana pekhalipa thaurang asibu lamda masugi santi pama mioishina sokat pidana bus service asima pungpana matau tohonduna laira bamiam na mapungpana kana baphangansi maram masina makna lokhalakliba thaurang sigi meyokta Committee on Travel Unity COTU na highway shutdown tawbugi khungjang sangsilipasi Jesus Christ puthajaba miyo ama oina handok piu haina Minister Khashim Basum apel tawki Loisalak po ina to papaw na Manipur gi irang asi cross border drug amadi khulai lalonwi gi thabak na thuan mani MP awasi Manipur gi irang asi cross border drug amadi khulai lalonwi gi thabak na thuan mani haina All India Majalis Itahadul Muslimin AIMIM gi lusingba Lok Sabha gi MP Asaduddin Awaishi na palami mi phamna phongdokre mangna hai English singaniga kungo humdoi fawbada Manipur drug fabik sang wakhalaki bugaloina hadak thoklibi irang asi cross border drug amadi khurai lalonwi gi thabak ni hena saktholaki begi maram oirabi Afghanistan kumza English singaniga kungani thote drug lalonwi gi mayokta lenga ki akanba athingba malaki masina India ga Myanmar ga yumthangnari eastern border de asoba singna ba moire Haujikti Myanmar leba si malem na khwaidigi opium puthokpo leba am oire haki bagaloina masina maram oirga Manipur na khwaidigi masingyamna drug faba oiredi MP OIC na hai English singaniga kungani thoigi July thadagi na English singaniga kungo homdoigi July tha phawbuda crore kya gi yamna badrak fot ki baga India gi oina khwaidigi drug yamna phabi state na moiki loina NCB gi Deputy Director General na High Court ta drug trafficking tawbuda lakpa senpham na khulai paibasing na ngaklopi haina phongdokhi basu laikri haidi Manipur hojik thukli birang si aini yadaba popi thabigi sangwa khalakpa Myanmar drug factory tarakpa loinana cross border da drug lalonbigi sangwa khalakpa dagini masigi matada khulai lalonbigi thabak sa tarakpa irang si hena sakthorakpi gi oithokpa lei haina phongdokladuna NCB modernization tawbada suknatagi lupa crore manga khaki sanpam khaidokpa natana asauba sanpam khaidokpa leite haina su phongdokhe su paus na makhata na pali ado hojik oina di myam paus matang sa lusinjarage masu myam puna noba update ngaminasi